ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯨ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯕ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯌꯥ ꯊꯣꯏꯅ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯡ ꯀꯪꯕ ꯃꯁꯥ ꯁꯣꯟꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯎꯃꯪꯗ ꯎꯍꯩ ꯊꯤꯕ ꯂꯥꯛꯄꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯕꯨ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯁꯤꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯌꯥꯡ ꯀꯪꯂꯤꯕ ꯏꯁꯥ ꯁꯣꯜꯂꯤꯕ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯕ ꯃꯤꯁꯛ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯒꯦ, ꯑꯗꯨꯒ ꯅꯍꯥꯛ ꯑꯁꯦ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡ ꯅꯆꯥ ꯑꯃ ꯍꯦꯛ ꯌꯥꯎꯕꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯦꯝꯍꯧꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯌꯥꯖꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯄꯣꯛꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯕꯥꯅꯤ ꯌꯥꯅꯔꯔꯣꯏ꯫ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯂꯧꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯂꯧꯔꯔꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯤꯄꯥ ꯄꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯨꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯁꯤꯡ ꯈꯔ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯊꯛꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯣ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯔ ꯊꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯄꯥꯡꯒꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯣ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯊꯕꯛꯁꯤꯡꯗ ꯃꯍꯥꯛꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯐꯕ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯁꯛꯅ ꯁꯣꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯣ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯔꯤꯕꯔꯥ ꯅꯨꯄꯤ, ꯑꯩ ꯑꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯏꯆꯥꯅꯨꯄꯤ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯂꯕꯗꯤ ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯤꯟꯅꯔꯝꯒꯗꯕ ꯋꯥꯐꯝꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯎꯔꯕ ꯌꯣꯠꯀꯤ ꯒꯗꯥ ꯑꯁꯦ ꯑꯩꯅ ꯂꯩꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯅꯝꯒꯦ꯫ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯣꯛꯂꯛꯂꯕ ꯃꯇꯝꯗ ꯒꯗꯥ ꯑꯁꯦ ꯅꯍꯥꯛꯅ ꯈꯨꯠꯄꯥꯏꯐꯝ ꯃꯆꯦꯠ ꯈꯛꯇꯃꯛ ꯍꯥꯏꯗꯣꯛꯂꯒ ꯈꯣꯠꯇꯣꯛꯂꯒ ꯊꯝꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯀꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯒꯗꯥ ꯑꯁꯦ ꯐꯨꯛꯄ ꯉꯝꯂꯕꯗꯤ ꯅꯍꯥꯛꯅ ꯂꯝ ꯀꯣꯏꯕꯗꯣ ꯆꯠꯄꯗꯣ ꯑꯌꯥꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯒꯗꯥ ꯑꯁꯦ ꯃꯍꯥꯛꯅ ꯐꯨꯛꯄ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯕꯅꯤ, ꯃꯄꯥꯡꯒꯜ ꯀꯜꯂꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯤꯄꯥ ꯑꯗꯣ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯃꯇꯣꯝꯇ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ꯫
ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯂꯕꯅꯤ, ꯃꯔꯝꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯥ ꯄꯣꯛꯂꯛꯀꯗꯕ ꯑꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯌꯦꯡꯂꯛꯄꯗ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯄꯨꯈ꯭ꯔꯤꯗ ꯉꯝꯗ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯗꯣ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯛꯄ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯔꯦꯡꯖꯨꯝꯗ ꯐꯤ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯃꯍꯥꯛ ꯐꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯈꯤ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯝꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯑꯉꯥꯡ ꯑꯗꯣ ꯃꯥꯡꯕ ꯇꯥꯔꯦꯅꯦꯍꯦ, ꯁꯥꯃꯨꯅ ꯅꯦꯠꯈꯥꯏꯗꯨꯅ ꯁꯤꯕ ꯇꯥꯔꯦ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯥꯎꯁꯤꯟꯅꯔꯛꯂꯤ꯫ ꯆꯪꯁꯤꯟꯕꯗꯤ ꯀꯤꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯥꯃꯨ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯦ꯫ ꯁꯥꯃꯨ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯥꯇꯣꯟ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯊꯔꯛꯄꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯃꯨꯒꯤ ꯃꯅꯥꯇꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯃꯨ ꯑꯗꯣ ꯗꯝ ꯊꯥꯗꯨꯅ ꯐꯨꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯃꯨ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯌꯥꯊꯤꯟ ꯑꯗꯨꯕꯨ ꯊꯨꯗꯦꯛꯇꯨꯅ ꯌꯥꯊꯤꯟ ꯑꯗꯨꯅ ꯊꯥꯗꯨꯅ ꯁꯥꯃꯨ ꯑꯗꯣ ꯍꯥꯠꯇꯣꯛꯂꯤ꯫ ꯆꯥꯎꯈ꯭ꯔꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯑꯗꯨ ꯎꯕꯗꯨꯗ ꯅꯤꯡꯊꯧ ꯂꯥꯛꯇꯨꯅ ꯉꯛꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯛꯂꯤꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯟꯗꯨꯕ ꯍꯥꯏꯗꯨꯅ ꯊꯣꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯟꯗꯨꯕ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯃꯄꯥꯡꯒꯜꯁꯨ ꯀꯟꯕ ꯍꯦꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯕꯗ ꯅꯣꯡꯃ ꯁꯟꯗꯨꯕꯅ ꯃꯃꯥꯗ ꯃꯍꯥꯛ ꯂꯝ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯟꯗꯨꯕꯒꯤ ꯃꯃꯥꯅ ꯐꯔꯦ ꯅꯍꯥꯛꯅ ꯂꯝ ꯀꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯆꯥꯎꯔꯕ ꯒꯙꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯒꯙꯥ ꯑꯁꯦ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯐꯨꯛꯄ ꯉꯝꯂꯕꯗꯤ ꯅꯪꯕꯨ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯗꯣ ꯑꯩꯅ ꯌꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯅ ꯂꯝ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕꯗꯣ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯍꯥꯟꯋꯥꯏ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯊꯅꯝꯕ ꯆꯥꯎꯔꯕ ꯒꯙꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯍꯣꯒꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡ ꯒꯙꯥ ꯑꯗꯨꯒꯤ ꯃꯆꯩ ꯈꯖꯤꯛꯇꯃꯛ ꯂꯤꯊꯣꯛꯍꯜꯂꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯐꯨꯛꯇꯠꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥ ꯁꯟꯗꯨꯕꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯟꯗꯨꯕꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯙꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯕꯨꯛ ꯂꯥꯎꯅ ꯐꯨꯛꯀꯠꯂꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ ꯐꯔꯦ ꯅꯍꯥꯛ ꯂꯝ ꯀꯣꯏꯕ ꯑꯗꯣ ꯆꯠꯆꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯁꯟꯗꯨꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯁꯟꯗꯨꯕꯅ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯗ ꯅꯤꯄꯥ ꯑꯃꯈꯛꯅ ꯃꯤ 200-300ꯅ ꯊꯣꯟꯕꯗ ꯅꯨꯃꯤꯠ 30ꯅꯤ ꯍꯦꯟꯅ ꯆꯪꯂꯒꯗꯕ ꯆꯥꯎꯔꯕ ꯄꯜꯂꯤ ꯑꯃꯕꯨ ꯊꯣꯟꯒꯠꯇꯨꯅ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯏꯁꯤꯡ ꯏꯁꯤꯠꯇꯨꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯉꯥꯒꯤ ꯀꯣꯝ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯄꯥꯠ ꯑꯗꯨꯕꯨ ꯁꯤꯠꯅꯅꯕꯒꯤ ꯄꯥꯏꯔꯤꯕ ꯀꯣꯟ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ, ꯃꯤ 200ꯅ ꯀꯣꯟꯕꯗ ꯐꯥꯎꯕ ꯊꯨꯡꯂꯔꯣꯏꯗꯕ ꯆꯥꯎꯔꯕ ꯕꯥꯇꯤꯜꯅꯤ꯫ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯀꯜꯂꯒ ꯏꯁꯤꯡ ꯁꯤꯠꯂꯤꯕꯅꯤ, ꯄꯥꯠ ꯑꯗꯨꯕꯨ ꯁꯤꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯟꯗꯨꯕꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯀꯨꯝꯅ ꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯊꯦꯡꯅꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ, ꯃꯍꯥꯁꯣꯏ, ꯅꯍꯥꯛ ꯌꯦꯡꯕꯗ ꯊꯕꯛ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯏꯕꯥꯅꯤ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯔꯕ ꯄꯥꯠ ꯑꯃꯕꯨ ꯏꯁꯤꯠꯇꯨꯅ ꯂꯩꯔꯝꯕ ꯅꯤꯄꯥ ꯑꯗꯨꯅ, ꯃꯍꯥꯁꯣꯏ, ꯑꯩꯗꯤ ꯑꯀꯟꯕ ꯃꯤꯒ ꯆꯠꯃꯤꯟꯅꯗ꯭ꯔꯕꯗꯤ ꯍꯩꯅꯗꯦ, ꯃꯥꯒꯤ
ꯁꯟꯗꯨꯕ ꯍꯥꯏꯕ ꯅꯤꯄꯥ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯒ ꯀꯣꯏꯒꯅꯤ ꯑꯩꯗꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯣꯏꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯟꯗꯨꯕꯅ ꯍꯥꯏ ꯃꯍꯥꯁꯣꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯟꯗꯨꯕ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯁꯤꯠꯂꯝꯕ ꯅꯤꯄꯥ ꯑꯗꯨꯅ ꯐꯔꯦꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯂꯝ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯀꯔꯤꯃꯇ ꯆꯤꯡꯅꯗ꯭ꯔꯦ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯣ ꯃꯕꯥꯅꯤ ꯆꯪꯗꯨꯅ ꯁꯤꯠꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯗꯨꯅ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯟꯗꯨꯕ ꯉꯥꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯁꯟꯗꯨꯕ ꯑꯃꯗꯤ ꯄꯥꯠ ꯑꯗꯨꯕꯨ ꯏꯁꯤꯠꯂꯝꯕ ꯅꯤꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯀꯌꯥꯕꯨ ꯃꯈꯨꯠꯇ ꯍꯥꯞꯇꯨꯅ ꯈꯨꯠꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯕ ꯆꯤꯡ ꯈꯨꯠꯂꯣꯛꯄꯤ ꯀꯧꯕ ꯅꯤꯄꯥ ꯌꯥꯝꯅ ꯀꯟꯕ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯨꯕꯅ ꯑꯣ ꯏꯇꯥꯎ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯂꯨꯁꯤ ꯑꯩꯁꯨ ꯀꯣꯏꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯡ ꯈꯨꯠꯂꯣꯛꯄ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯣ ꯏꯇꯥꯎ ꯑꯩꯗꯤ ꯆꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ ꯅꯈꯣꯏꯅ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇꯃꯛ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯟꯗꯨꯕ ꯍꯥꯏꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯆꯠꯀꯅꯤ ꯍꯥꯏꯔꯛꯄꯗ ꯁꯟꯗꯨꯕꯅ ꯍꯣ ꯏꯇꯥꯎ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯟꯗꯨꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯣ ꯑꯩꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯈꯨꯠꯂꯣꯛꯄ ꯑꯗꯨꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯍꯥꯛ ꯌꯥꯎꯔꯕꯗꯤ ꯑꯩꯁꯨ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡ ꯈꯨꯠꯂꯣꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯟꯗꯨꯕ ꯑꯃꯗꯤ ꯆꯥꯎꯔꯕ ꯄꯥꯠ ꯑꯗꯨꯕꯨ ꯏꯁꯤꯠꯂꯝꯕ ꯅꯤꯄꯥ ꯑꯃꯗꯤ ꯆꯤꯡ ꯈꯨꯠꯂꯣꯛꯇꯨꯅ ꯁꯥꯟꯅꯔꯝꯕ ꯅꯤꯄꯥ ꯃꯈꯣꯏ ꯑꯍꯨꯝꯒ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯃꯗ ꯌꯥꯝꯂꯕ ꯁꯟ ꯃꯌꯥꯝ ꯑꯃꯕꯨ ꯃꯌꯨꯝꯗ ꯄꯨꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯊꯦꯡꯅꯔꯛꯄꯗꯨꯗ ꯁꯟꯗꯨꯕꯅ ꯍꯣ ꯏꯇꯥꯎ ꯁꯟ ꯁꯦꯟꯕꯗ ꯋꯥꯔꯝꯂꯒꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯂꯨꯁꯤꯗꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯟ ꯁꯦꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯣ ꯏꯇꯥꯎ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯃꯥꯒꯤ ꯁꯟꯗꯨꯕ ꯍꯥꯏꯕꯗꯨ ꯌꯥꯎꯔꯕꯗꯤ ꯆꯠꯄ ꯉꯝꯒꯅꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗ ꯁꯟꯗꯨꯕꯅ ꯍꯣ ꯏꯇꯥꯎ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯟꯗꯨꯕ ꯍꯥꯏꯕ ꯅꯤꯄꯥ ꯑꯗꯣ ꯑꯩꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯀꯗꯧꯔꯝꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯏꯁ ꯐꯔꯦꯗ ꯅꯍꯥꯛ ꯌꯥꯎꯔꯕꯗꯤ ꯀꯔꯤꯁꯨ ꯀꯤꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯁꯟ ꯃꯌꯥꯝ ꯑꯁꯦ ꯌꯨꯝꯗ ꯊꯅꯝꯈꯤꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛꯁꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯁꯟ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯀꯗꯧꯔꯝꯕ ꯃꯁꯥ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯟ ꯐꯥꯗꯨꯅ ꯐꯨꯔꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯁꯟꯗꯨꯕ ꯑꯃꯗꯤ ꯄꯥꯠ ꯏꯁꯤꯠꯀꯦ ꯇꯧꯔꯝꯕ ꯅꯤꯄꯥ ꯑꯃꯗꯤ ꯆꯤꯡ ꯈꯨꯠꯂꯣꯛꯄ ꯁꯥꯟꯅꯔꯝꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯈꯣꯡꯐꯝ ꯑꯃꯇꯪ ꯏꯜꯂꯨ ꯀꯔꯤꯒꯨꯝꯕ ꯏꯟꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯀꯔꯤꯒꯨꯝꯕꯗ ꯏꯟꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ ꯅꯦꯝꯇ꯭ꯔꯤꯛ ꯅꯦꯝꯕ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯏꯃꯥ ꯀꯧꯕꯒꯤ ꯋꯥꯅꯤ ꯅꯪꯒꯨꯝꯕ ꯑꯃ ꯏꯟꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯏꯜꯂꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯀꯟꯅ ꯏꯜꯂꯤꯕꯗꯣ ꯀꯔꯤꯃꯇ ꯁꯅꯤꯟ ꯐꯪꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝ ꯏꯜꯂꯛꯂꯒ ꯋꯥꯔꯛꯂꯗꯨꯅ ꯃꯈꯨꯠ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟ ꯃꯊꯪ ꯇꯨꯔꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯗꯨꯒ ꯀꯜꯂꯝꯂꯤꯕ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯨꯕꯒꯤ ꯄꯥꯂꯤ ꯂꯥꯛꯂꯗꯨꯅ ꯁꯟꯗꯨꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯁꯟꯗꯨꯕꯅ ꯑꯃꯨꯛꯇꯪ ꯀꯤꯛ ꯂꯥꯎꯅ ꯏꯟꯕꯗ ꯅꯨꯄꯤ ꯑꯗꯣ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯍꯟꯗꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯟꯗꯨꯕꯕꯨ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ
lam koiba chatki hairibadudha yarami. Masigi matung haujikti sanduba amadi pat isitke toramba nipa amadi chingkulokpa sanaramba nupa amadi sanbu phrikhauda hapsinduna purunaba toramba nipa makhoi mamanaba mariado asum laklei. Asum koina asum lakpada numidangi matam oisilakli. Numidangi matam oisilakpa aduta sandubana makhoi mamanaba sing aduta hairi. Numidang asi oisilaklanina aikhoi mai hugatuna leisi aduna aikhoi gi maraktagi kanano ama mai larunaba hairi. Matam aduta sanbu phrikhauda hamanaba honaramba masa yamna kanba nipa ado ai chatuki haiduna mahak parap mai lobal lakli. Asum lakpana yum ama thengnari. Yum adugi sumangda lepraga ho kana leibagi mai khajikta lawjagi haiduna kaururi. Matam aduta masak matau yamna phajarabi nupi ama tholakli. Nupi ado urubada san phaba nupa adudi madi pungau ngaukhri. Masidagidi karigidamak lakpano haiba phawba kawba makhai nupi aduta munna yengtuna leiri. Matam aduta nupi aduna kari haibagi karigidamak lakpano haiduna hanglakpada san phage toramba nipa aduna a ibema nakhoi sidagi mai khajikta lawjagi. Asumna hairakpada nupi aduna o karisu kaiba leiti saijindagi I khudap ama satpirao aduduga phunga leiru manakta leiriba mai adudagi chambiyu hairamlaga nupi macha ado imungda changkhri. Masidagidi san phage toramba nipa ado yum adugi saijindagi I khudap ama satlaga imungda parap changakli. Aduga kadaidanoni phunga lei hairibasibo haiduna yenglakpadadi yum ado asuki matik mamlammi. Phunga leiru manakta karino khangdaba mairik kumba ma ngali leiribadu ubadagi o asida leiribase oira male khaladuna parap changsilakli. Asumna changsilaklaga phunga adugi mai adubu kamkhatnaba laknaringai tunglomdagi yum aduda leiramba hingchabi amana san phaduna payumda puki honaramba nipa adugi lusamda tap paiduna phunga adugi manakta leiraba chawraba kom amata thok inthakhrei. Masidagidi nipa ado kanbiyo haiduna koilau lauri. Amamba marak aduta madugi matung somdana kamdauri. Sandubana chingkhulokpada hairi itaw kamdauriba janone san phaba imanabadu haujik phawa laktri kayorba jano nahak amukta chatlu hairakpadagi chingkhulokpa nupa adusu hoi haidumna chatkhri. Mahakna asum lakpada ngasai san phaba nupa aduna thengnakhiba yum adumak thengnari. Yum adu thengnarabada yum adugi sumangda leptuna ho kana leibagi haiduna hangli. Matam aduta masak matau phajarabi nupi ado amukasu thorakli aduga kari lakpano haiduna hangnari. Matam aduta chingkhulokpana singloge mai loge laklibani hairakpada singidi I khudap ama saijindagi satlo aduga maigidi phunga lairudagi kamkhatlu hairamlaga nupi adu changkhri. Nupa adusu haibadi chingkhulokpadusu nupi adugi matung inaribi haiduna jara inarakpadadi imungdo pumam mamlaga leirami. Kadaidanoni phunga lairuda mai lei hairibasibo haiduna yenglakpada san phaba nupa aduna ukhibaduga chap manana phunga lairu aduta ngali maitan gumba ma leiribadu ubadagi madugi manakta changsilakli. Aduga mahakna paktharaga mai adubu yamna kanna kamkhatli. Asumna kamkhatli ngai matam aduta san phaba nupadada tawkhiba aduga chap manana lusamda kanagumba mana tap pairaga manakta leiba kom amata thok inthakhrei. Matam aduta san phaba nupa amati chingkhulokpa nupa makhoi ani thengnaraduna kanna lauri. Asumna mathang san phaba nupa chingkhulokpa nupa amati pat isitpa nupa makoi mathang asum chatkibana amata halaktraba aduta sanduba karino masiti mawung amani. Kana gumana tag heta laksaba yaba imanaba amata sunatti. Kari khudong thiba nanglaba jano khaladuna sanduba mahak mikup nahum singna lakli. Mahak su asum lakpada chawraba yum ama thengnari.
ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯟꯗꯨꯕꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯨꯕꯅ "ꯏꯕꯦꯝꯃ, ꯃꯐꯝ ꯁꯣꯏꯗ ꯃꯤ ꯈꯔꯒ ꯂꯥꯛꯂꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯇꯤꯡꯉꯛ ꯃꯩꯉꯛꯅꯅ ꯈꯨꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯟꯗꯨꯕꯅ ꯈꯪꯂꯩ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯟꯗꯨꯕꯅ ꯃꯩ ꯈꯖꯤꯛꯇ ꯂꯧꯖꯒꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯟꯗꯨꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯈꯨꯗꯥꯞ ꯑꯃ ꯁꯜꯂꯛꯎ, ꯑꯗꯨꯒ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗꯒꯤ ꯃꯩ ꯍꯧꯒꯠꯂꯨ ꯂꯥꯎ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯨꯕꯅ ꯏ ꯁꯠꯄꯗ ꯌꯥꯝꯅ ꯀꯟꯃꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯅꯥꯛꯇꯒꯤ ꯖꯒꯥ ꯑꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯀꯤꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯦꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯟꯗꯨꯕꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯣ ꯇꯣꯛ ꯍꯦꯛ ꯊꯣꯡꯖꯤꯟꯄꯥꯟꯗ ꯊꯦꯡꯅꯔꯤ꯫ ꯁꯟꯗꯨꯕꯁꯨ ꯃꯥꯗꯨꯅ ꯏꯃꯨꯡꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯆꯪꯉꯛꯄꯅ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯗꯨꯕꯅ "ꯏꯕꯦꯝꯃ, ꯀꯗꯥꯏꯗꯅꯣꯅꯦ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯃꯩ ꯂꯩ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯁꯣꯝꯗ ꯂꯩꯕꯅꯤ, ꯑꯁꯣꯝꯗ ꯂꯩꯕꯅꯤ" ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ꯫ ꯁꯟꯗꯨꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯗꯨꯅ "ꯁꯣꯝꯗꯔꯣ, ꯁꯣꯝꯗꯔꯣ" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯤꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯟꯗꯨꯕꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯤ ꯑꯗꯣ ナンꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ "ꯅꯪꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯗꯗꯤ ꯑꯆꯧꯕ ꯀꯣꯝ ꯂꯩꯕꯅꯤ, ꯑꯩꯗꯤ ꯀꯣꯝꯗ ꯇꯥꯕ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯣꯝ ꯑꯗꯨꯗ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯈꯤꯕ ꯇꯥꯔꯦ, ꯂꯣꯏꯅꯃꯛ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯟꯗꯨꯕꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ꯫ ꯁꯟꯗꯨꯕꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯕꯤ ꯑꯃꯕꯨ ꯕꯛ ꯂꯥꯎꯅ ꯐꯨꯛꯂꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯀꯟꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯅꯟꯁꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯁꯟꯗꯨꯕꯁꯨ ꯏꯁꯣꯟ ꯁꯣꯟꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛ ꯏꯂꯥꯏ ꯂꯥꯏꯅ ꯐꯨꯛ ꯂꯩꯈꯠꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯨꯝꯕꯤ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯊꯨꯒꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝꯕꯤ ꯑꯗꯣ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯔꯤ, ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯕꯨ ꯂꯧꯈꯠꯄꯤꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯏ ꯑꯗꯣ ꯃꯩ ꯆꯝꯈꯠꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯟꯗꯨꯕꯅ "ꯅꯍꯥꯛꯁꯨ ꯍꯤꯡꯆꯥꯕꯤ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯂꯒꯅꯤ, ꯑꯗꯨꯒ ꯀꯣꯝ ꯑꯁꯤꯗ ꯅꯁꯨ ꯅꯕꯦꯟ ꯂꯩꯖꯍꯧꯔꯨ ꯂꯥꯎ" ꯍꯥꯏꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯗꯤ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯎ ꯌꯥꯟꯕ ꯂꯥꯛꯄ ꯑꯃꯗꯤ ꯂꯥꯡꯐꯩ ꯂꯥꯛꯄ ꯅꯤꯄꯥꯁꯤꯡꯕꯨ ꯑꯩꯅ ꯁꯨꯝꯍꯠꯇꯨꯅ ꯉꯥꯎꯍꯜꯂꯒ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯇꯨꯅ ꯇꯝꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯁꯟꯗꯨꯕꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤꯅꯣ ꯅꯌꯨꯝꯗ ꯊꯤꯟꯕꯤꯒꯦ" ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯕ ꯆꯥꯎꯔꯕ ꯂꯝ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦ, ꯑꯗꯨꯅ ꯑꯩ ꯀꯅꯥꯒꯤꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯀꯞꯄꯗ ꯄꯥꯠ ꯏꯁꯤꯠꯄ ꯅꯨꯄꯥ ꯑꯃꯗꯤ ꯆꯤꯡ ꯈꯨꯂꯣꯛꯄ ꯅꯨꯄꯥ ꯑꯃꯗꯤ ꯁꯟ ꯐꯥꯕ ꯅꯨꯄꯥ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯁꯟꯗꯨꯕꯗ "ꯅꯨꯄꯤ ꯑꯁꯦ ꯅꯍꯥꯛꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯅꯪꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯨꯔꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯣꯔ ꯄꯤꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯁꯟꯗꯨꯕꯗꯣ ꯂꯝ ꯀꯣꯏꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯇꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕꯁꯨ ꯂꯧꯁꯤꯡꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯀꯣꯝꯗ ꯇꯥꯁꯤꯟꯗꯨꯅ ꯑꯋꯥꯕ ꯅꯪꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯀꯟꯕ ꯂꯧꯁꯤꯡꯁꯨ ꯂꯩꯕ ꯁꯟꯗꯨꯕꯅ ꯃꯊꯪ ꯃꯊꯪ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯔꯨꯞꯁꯤꯡꯒꯤ ꯑꯋꯥꯕ ꯀꯟꯕꯇ ꯅꯠꯇꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯁꯨ ꯐꯪꯖꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫